हेलो फ्रेंड्स मैमगीदमक्ता हल्लगा अनौबा वीडियो अमा पुरागा लाक्चरी ngasiगी वीडियो asi khoi WhatsApp user singidamक्ता yamna important oigadabi yamna kanagada video ni kai hai matamdi khoi WhatsApp hack oikhraga ban oikhraga hariba amasung tariba thengnariba punnamak si kari maramgino haibaduna chingba gi matangdani ngasigi video si adu hanadi khoi gi Facebook account nata Instagram account si hack oi adu ada tarambani hojikna tattana nakdaita मैम khoi daily numit ke khoi account si ban oikhraga hack oikhraga आइगी कमेंट मैम इसिनाव मैम की हेक होइरगा मैम हाइबिरक्बा यावे अदु पुन्नमक्तो अदुगी मतांग दे खोइ ngasiगी वीडियो सिदा अदु नत्र खोइ OTP WhatsApp तको पुंग असुक ngaइरगा खोइ OTP लाकनी अदु अदा मैम थादोरक यावे को अदु फोक्ता दि खोइ WhatsApp account सि हेक ओइरम बसु यारेबा मैम न कनागुमम नसु हेक तौखिबगा ओइरम बसु यावरनी अदु ngaइनरी मतम दि तको मैम अदु हजि खल्लो बि खोइ WhatsApp account सि कैगुम हेक ओइखरादि कैदौनी खोइ बेन ओइखरादि खोइ WhatsApp account सि कैदौगने मैम अदुगा सिगी वीडियो सिदि खोइ WhatsApp की मतंगदा यान मरुओइबा पोटलम मरी खंगमिनसेबा अहानबदा कैनो हाय मतमदको कनागुम मिसाम की WhatsApp account सि कोइन हैक तौबा याब्रा यादब्रा हायबिसि असिगी वीडियो सिदि खंगमिनसेबा यारगना करम मोंगदे याद्रन कमना यादे हायबिसु खंगमिनसेबा अदुगा नि सुबदि खोइ WhatsApp account सि करी मरमगिनो हैक अमसुंग बेन ओइरिसि असिगी वीडियो सिदि खंगमिनसि अदुगा हम सुबसिनि खोइगी WhatsApp account ban oikiba amasung hack oikiba si karamana recover tawgani yabra yadabra yaragan comment tawgani haibdu ngasigi video sida du khangminarseba aduga mari subasi goi WhatsApp account se hack amasung ban oidana bi khona kai mathau tawbe kari tawba mathau tai haibdu ngasigi video sida du khangminarseba इखोई की WhatsApp user सिंग इखोई इंडिया को 2023 दा 75 लाख user सिंग इखोई WhatsApp account सि ban ओइखेबे मैम अदु कई मरम गिनो हाइबदु पुन्नमक्तु ngasiगी video sida khangminasi adudi मैम ngasiगी video saudi mamang deng biri bisin naw पुन्नमक्ना अहान चैनल से सब्सक्राइब तौबिदिर वर्ग प्लीज सब्सक्राइब तौबियो वीडियो से लाइक तौबिदिर वर्ग लाइक तौबियो शेयर तौबियो इसिन नाव मैम दस मैम गिदमक्ति यामना कानगनी अदुदी मैम ngasiगी video से मत मैम लौदबिदा हौरसिनिको अदु अहान बदा इन हाई जखरि खोइ कनागु मिसम की WhatsApp account से हैक तौबि याबरा यादब्रा हाइबसि मैम यादे कईगिनो हाय मतमदि खोइना ऑनलाइन सोल्यूशन थीनरिको मैम ऑनलाइन दसंगा कनागु मिसम की WhatsApp account से करमने हैक तौगनी मागी OTP से कमना एक्सेस तौगनी हाइबदो अदु पुन्नमक्तु वथीनी मैम फेकनी कनागुम्बा मिसम खोइना WhatsApp account से हैक तौगे हायरगदि मागी फोन दि खोइना पाइदबा यारोय नत्रग मागी OTP दि खोइना खंगदबि यारोयबा नत्रग मागी WhatsApp दि यारबि खोइ QR code तो अदु खोइना फंगदबि यारोय खोइना लौदबि यारोयबा नतबा अतोपा स्टेप अमत लेतेबा प्रोसेस अमदि खोइ कनागु मिसम की WhatsApp हैक तौगे हायरगदि खोइना ऑनलाइन मैम थीरियबा अदु संगगा अदा तौरगा अदु नमु अदा नमुना कनागु मिसम सु हायरम यारोंगबनि अदु पुन्नमक्तु तौबिगनु मैम अदुदा नखोइगी फोन यावर एक्सेस पुन्नमक हाइदि डाटा पुन्नमक्तु कनागुम मिसामना हैक तौखिबिया अदुदगी नखोइगी डाटा पर्सनल पुन्नमक्तु लीक ओइखिबिया हैबा अदुना सी वथीनी वरेमनि मैम तौबिगनु अनि मैम द खंगन जखरे तौबिया हैबिसि केदौनुदा WhatsApp कनागुमगी हैक तौगे हैबिसि मागी अयाब यावदर मागी फोन दि खोइना लौद्रि फोन नत्र मागी OTP दि खोइना लौद्रि फो नत्रगा मागी WhatsApp की QR code दि खोइना लौद्रि फो मागी WhatsApp दि हैक तौबंगा मोयबा मैम खोइना ऑनलाइन द लामा थीरसु यारोय ngam मैम सिलाइखरे अहानबा अदुगा अनि सुबे सोइ WhatsApp account हैक ओइरबा बेन ओइसि कै मरम गिनो हाइबतको WhatsApp की कोई ऑफिशियल अकाउंट से है WhatsApp से ऑफिशियल WhatsApp से सीधा सुई खोइना दुम उबी फंगनी मागी टाइम एंड कंडीशन दा हाइदि खोइना सिजनबा थर्ड पार्टी एप्लीकेशन GB FM WhatsApp से सेफ ओइदे नखोइ की दमकता सीधा नखोइ की पर्सनल डाटा दु पुन्नमक्तु लीक ओइखिबियाय नखोइना थानरिबा पुन्नम फोटोस वीडियोस दैसिंग मदु लीक ओइखिबियाय कनागुम हैकन हैक तौखिबंगा गने न मसाना सोइदा दुम थादो ये मैम दसै खंगन जखरे को मैम अदुसी करी मरम गिनि खोइगी WhatsApp हैक ओइरिबा बेन ओइरिसे इखोइना GB FM WhatsApp से ओपन तौ मतमदरे इखोइदा परमिशन हंगकपनेबा अदु मैम न मुन्ना एंबियोबा परमिशन दुदि इखोइगी नॉर्मल मैसेज इखोइन थारबदो अदुगी रीड तौबगी मखोइना परमिशन लौवेबा इखोइदा अदु इखोइना पीएबा मखोइदा अदु पीबदुना मरम ओइरगा इखोइदा मैसेज OTP अदु अदा लाकपदो अदु पुन्नमक्तु मखोइना उबा ngamni एक्सेस तौबा ngambeba अदुनि इखोइ WhatsApp account खक्ता नति इखोइगी बैंक account link लेइदबा पुन्नमक्तु सु मोइना हैक तौखिबि यायबा मैम अदुदा लाकपो OTP दु मोइना खंगबा उबा ngambabina इखोइ बैंक दा यावबा पैसा पुन्नमक्तु सु मांग ताखिबि यायबा अदुना मैम सि वखन थाबियो थर्ड पार्टी एप्लीकेशन जी यारि को यूज तौबिगनो मैम अदुगा हम सुबसरे कैनो हाइबा दु इखोइगी GB WhatsApp सि कैगुम हैक ओइखिबिसि बेन ओइखिबिसि कमना रिकवरी तौगरे हाइबदु अदुगा सिगी वीडियो सिदि खंगमिनसेबा अदुदि अदुगी दमक्ति इखोइ गूगल ओपन तौर मतुंग द मैम सिदा WhatsApp कांटेक्ट अना सर्च तौबिरोबा मैम एफेतंग मैम दु हंजगे सि सर्च तौबिरो
ꯑꯗꯨ ꯁꯤꯗ ꯁꯔꯆ ꯇꯧꯔ ꯃꯇꯨꯡꯗ ꯃꯥꯏ ꯏꯟꯇꯔꯐꯦꯁꯁꯤ ꯃꯌꯥꯝꯅ ꯁꯨꯝꯕ ꯎꯕꯤ ꯐꯪꯒꯅꯤ ꯁꯤꯗ ꯆꯪꯕꯤꯔꯣ ꯀꯟꯇꯦꯛ ꯑꯁꯤꯗ ꯆꯪꯉꯒ ꯀꯔꯤ ꯀꯔꯤ ꯏꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯦꯁꯦꯖꯇꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝ ꯄꯤꯖꯒꯦꯕ ꯀꯩꯒꯨꯝꯕ ꯅꯈꯣꯏ ꯑꯦꯀꯥꯎꯟꯁꯤ ꯍꯦꯛ ꯑꯣꯏꯈꯤꯕ ꯑꯣꯏꯔꯒꯅ ꯑꯗꯨꯒꯤ ꯃꯦꯁꯦꯖꯇꯨ ꯅꯝꯕꯤꯔꯣ ꯕꯦꯟ ꯑꯣꯏꯈꯤꯕ ꯑꯣꯏꯔꯒꯅ ꯑꯗꯨꯒꯤ ꯃꯦꯁꯦꯖꯇꯨ ꯅꯝꯕꯤꯔꯣ ꯁꯤꯗ ꯅꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯅꯝꯕꯤꯔꯣꯕ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗ ꯐꯣꯟ ꯅꯝꯕꯔ ꯍꯣꯏ ꯀꯟꯇ꯭ꯔꯤꯗꯣ ꯆꯨꯁ ꯇꯧꯕꯤꯔꯣ ꯍꯣꯏ ꯏꯟꯗꯤꯌꯥꯅꯤꯀꯣ ꯑꯗꯨ ꯁꯤꯗ ꯐꯣꯟ ꯅꯝꯕꯔꯗꯨ ꯅꯝꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯨ ꯅꯈꯣꯏ ꯐꯣꯟ ꯅꯝꯕꯔ ꯑꯦꯅꯤ ꯑꯣꯏꯕꯁꯤꯡꯗꯨ ꯁꯨꯃꯥꯏꯅ ꯅꯝꯕꯤꯔꯣ ꯁꯤꯗ ꯅꯝꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯅꯝꯃꯒꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯑꯗꯨ ꯅꯈꯣꯏꯒꯤ ꯏꯃꯦꯜ ꯑꯃ ꯍꯥꯞꯄꯤꯔꯣ ꯑꯗꯨ ꯀꯟꯐꯥꯔꯝ ꯏꯃꯦꯜ ꯇꯧꯕꯤꯔꯣ ꯁꯤꯗ ꯑꯗꯨ ꯅꯣꯏ ꯐꯣꯟꯗꯣ ꯑꯥꯏꯐꯣꯟ ꯑꯣꯏꯔꯒꯅ ꯑꯥꯏꯐꯣꯟ ꯆꯨꯁ ꯇꯧꯕꯤꯔꯣ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯏꯔꯒꯅ ꯑꯦꯟꯗ꯭ꯔꯣꯏꯗ ꯇꯧꯕꯤꯔꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯗ ꯏꯒꯗꯕ ꯃꯦꯁꯦꯖꯇꯨ ꯑꯩ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯨꯗ ꯄꯤꯖꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯋꯥꯠꯆꯞꯀꯤ ꯆꯦꯅꯦꯜ ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯤꯡꯗꯨ ꯃꯌꯥꯝ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯅꯦꯛꯁ ꯁ꯭ꯇꯦꯞ ꯍꯥꯏꯁꯤꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯈ꯭ꯔꯣꯕ ꯑꯗꯨ ꯁꯤ ꯇꯧꯔ ꯃꯇꯨꯡꯗ ꯅꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗꯣ ꯄꯨꯡ ꯈꯔꯗ ꯅꯠꯇ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯑꯗꯨꯝ ꯍꯥꯡꯉꯛꯄ ꯃꯊꯧ ꯇꯥꯏꯕ ꯀꯝꯄꯅꯤꯅ ꯍꯥꯡꯗꯣꯔꯛꯀꯅꯦꯕ ꯑꯗꯨ ꯍꯥꯡꯉꯛꯇꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯁ꯭ꯇꯦꯞ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯈꯪꯃꯤꯟꯅꯔꯁꯦꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯌꯦꯡꯉꯒ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯤ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯗꯨ ꯌꯥꯗ꯭ꯔꯒꯅ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯇꯨ ꯀꯩꯅꯣꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯣꯟꯅ ꯈꯪꯃꯤꯟꯅꯔꯁꯦꯕ ꯑꯍꯥꯟꯕ ꯁꯤ ꯇꯧꯕꯤꯔꯣꯕ ꯍꯥꯏꯐꯦꯠꯇꯪ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯆꯪꯉ ꯃꯇꯨꯡꯗ ꯁꯦ ꯐꯣꯟ ꯅꯝꯕꯔ ꯅꯝꯕꯤꯔꯣ ꯀꯟꯇ꯭ꯔꯤ ꯆꯨꯁ ꯇꯧꯕꯤꯔꯕ ꯅꯈꯣꯏꯒꯤꯗꯣ ꯏꯟꯗꯤꯌꯥꯒꯤ ꯑꯗꯨ ꯁꯤ ꯐꯣꯟ ꯅꯝꯕꯔ ꯅꯝꯕꯤꯔꯣ ꯑꯗꯨ ꯁꯤꯗ ꯏꯃꯦꯜ ꯀꯟꯐꯥꯔꯝ ꯇꯧꯕꯤꯔꯣ ꯑꯅꯤꯁꯤꯗ ꯑꯗꯨ ꯐꯣꯟꯗꯣ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯏꯔꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯅꯝꯕꯤꯔꯣ ꯑꯗꯩ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯦꯁꯦꯖꯇꯨ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗꯣ ꯍꯦꯛ ꯑꯣꯏꯈꯤꯕ ꯑꯣꯏꯔꯒꯅ ꯍꯦꯛꯀꯤ ꯃꯦꯁꯦꯖꯇꯨ ꯁꯤꯗ ꯅꯝꯕꯤꯔꯣ ꯑꯩꯅ ꯄꯤꯔꯤꯁꯤꯗ ꯃꯌꯥꯝ ꯃꯈꯥꯗ ꯎꯕꯤꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯆꯦꯅꯦꯜꯗ ꯐꯪꯕꯤꯒꯅꯤ ꯃꯦꯁꯦꯖꯇꯨ ꯑꯗꯨꯒ ꯕꯦꯟ ꯑꯣꯏꯈꯤꯕ ꯑꯣꯏꯔꯒꯅ ꯕꯦꯟꯗꯨ ꯍꯪꯕꯤꯔꯛꯅꯉꯥꯏ ꯀꯝꯄꯅꯤꯗꯤ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯃꯊꯧ ꯇꯥꯒꯅꯤ ꯍꯦꯛ ꯑꯣꯏꯈꯤꯕ ꯕꯦꯟ ꯑꯣꯏꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯗꯨꯒꯤ ꯃꯦꯁꯦꯖꯇꯣ ꯑꯩ ꯃꯌꯥꯝꯗ ꯄꯤꯖꯒꯦ ꯍꯥꯏꯔꯗꯨꯅ ꯑꯗꯨ ꯁꯤꯗ ꯅꯦꯛꯁ ꯁ꯭ꯇꯦꯞꯁꯦ ꯆꯠꯂꯣꯕ ꯁꯤꯗꯒꯤ ꯑꯗꯨꯝ ꯃꯣꯏꯅ ꯄꯨꯡ ꯈꯔꯗ ꯍꯥꯡꯗꯣꯔꯛꯄ ꯃꯊꯧ ꯇꯥꯏꯌꯦꯕ ꯍꯥꯡꯗꯣꯔꯛꯀꯅꯦꯕ ꯑꯗꯨ ꯍꯥꯡꯗꯣꯔꯛꯇ꯭ꯔꯦ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯇꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯔꯁꯦꯕ ꯁꯤ ꯑꯃ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯠꯁ ꯕꯦꯟ ꯑꯣꯏꯈꯤꯕꯗꯣ ꯍꯥꯡꯗꯣꯛꯅꯉꯥꯏ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯃꯔꯤ ꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯠꯁꯑꯦꯞ ꯑꯦꯀꯥꯎꯟꯁꯤ ꯑꯩꯈꯣꯏꯅ ꯀꯅꯥꯁꯨ ꯍꯦꯛ ꯇꯧꯕ ꯉꯝꯗꯅꯉꯥꯏ ꯁꯤꯖꯤꯟꯅꯕ ꯉꯝꯗꯅꯉꯥꯏ ꯀꯔꯤ ꯇꯧꯒꯅꯤ ꯑꯩꯈꯣꯏꯅꯁꯨ ꯁꯦꯐ ꯌꯨꯁ ꯇꯧꯅꯉꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯗ ꯌꯥꯎꯔꯤꯕ ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄꯨꯝꯅꯃꯛꯇꯤ ꯑꯩꯈꯣꯏꯅ ꯗꯤꯂꯦꯠ ꯇꯧꯕ ꯃꯊꯧ ꯇꯥꯒꯅꯤ ꯔꯤꯃꯨꯚ ꯇꯧꯕ ꯃꯊꯧ ꯇꯥꯒꯅꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ GB FM ꯄꯨꯝꯅꯃꯛꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯀꯛꯊꯠꯄ ꯃꯊꯧ ꯇꯥꯒꯅꯦꯕ ꯑꯗꯨ ꯀꯛꯊꯠꯂ ꯃꯇꯨꯡꯗ ꯅꯈꯣꯏ ꯑꯦꯀꯥꯎꯟꯁꯤ ꯁꯦꯐ ꯂꯩꯒꯅꯤ ꯋꯥꯠꯁꯑꯦꯞꯁꯤ ꯑꯗꯨꯒꯤꯗꯃꯛꯇ ꯁꯦꯐ ꯑꯣꯏꯅꯉꯥꯏꯗꯃꯛꯇ ꯁꯤꯒꯤ ꯁꯦꯠꯇꯤꯡꯁꯤ ꯇꯧꯕꯤ ꯃꯊꯧ ꯇꯥꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯋꯥꯠꯁꯑꯦꯞꯁꯦ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯁꯤ ꯊ꯭ꯔꯤ ꯗꯣꯠꯁꯦ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯁꯤ ꯁꯦꯠꯇꯤꯡꯁꯦ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯦ ꯆꯪꯕꯤꯔꯣꯕ ꯑꯗꯨ ꯁꯤꯗ ꯎꯕꯤꯔꯝꯒꯅꯤ ꯄꯥꯁꯀꯤ ꯑꯃꯁꯨꯡ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ ꯇꯨ ꯁ꯭ꯇꯦꯞ ꯚꯦꯔꯤꯐꯤꯀꯦꯁꯟ ꯍꯥꯏꯁꯦ ꯄꯥꯁꯀꯤ ꯁꯤꯁꯨ ꯃꯌꯥꯝꯅ ꯑꯣꯟ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯏꯃꯦꯜꯁꯤꯁꯨ ꯁꯤꯗ ꯚꯦꯔꯤꯐꯥꯏ ꯇꯧꯔ ꯊꯝꯕꯤꯌꯣꯕ ꯅꯁꯥꯒꯤ ꯑꯩ ꯇꯧꯔ ꯊꯝꯕꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗ ꯇꯨ ꯁ꯭ꯇꯦꯞ ꯚꯦꯔꯤꯐꯤꯀꯦꯁꯟ ꯍꯥꯏꯁꯤ ꯃꯦꯟ ꯁꯤꯁꯨ ꯑꯣꯟ ꯇꯧꯔ ꯊꯝꯕꯤꯌꯣ ꯁꯤꯒꯤ ꯑꯣꯟ ꯇꯧꯕꯒꯤ ꯀꯥꯟꯅꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯅꯠꯇ꯭ꯔꯒ OTP ꯑꯅꯤꯃꯛꯁꯤ ꯐꯪꯖꯈ꯭ꯔꯁꯨ ꯁꯤꯒꯤ ꯇꯨ ꯁ꯭ꯇꯦꯞ ꯚꯦꯔꯤꯐꯤꯀꯦꯁꯟꯗ ꯊꯝꯈꯤꯕ ꯑꯣꯏꯅ 6 ꯗꯤꯖꯤꯠ ꯀꯣꯗꯇꯨ ꯃꯌꯥꯝ ꯃꯈꯣꯏꯅꯗꯤ ꯈꯪꯉꯣꯏꯗꯅ OTP ꯐꯪꯈ꯭ꯔꯒꯁꯨ ꯃꯈꯣꯏꯅ ꯑꯣꯄꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯝꯈꯤꯕ 6 ꯗꯤꯖꯤꯠ ꯄꯤꯟꯗꯨ ꯃꯌꯥꯝ ꯃꯈꯣꯏꯗ ꯍꯪꯉꯛꯀꯅꯦꯕ ꯑꯗꯨ ꯃꯣꯏꯅꯗꯤ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏ ꯋꯥꯠꯁꯑꯦꯞꯁꯤ ꯀꯩꯗꯧꯅꯨꯡꯗ ꯑꯦꯛꯁꯦꯁ ꯇꯧꯕ ꯉꯝꯃꯔꯣꯏ ꯁꯤꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯁꯨꯡ ꯅꯣꯂꯦꯖꯀꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝꯅ ꯄꯥꯝꯂꯒꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯃꯇꯨꯡꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯨꯝꯕ ꯀꯥꯟꯅꯒꯗꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯁꯨꯡ ꯅꯣꯂꯦꯖꯀꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯦꯁꯦꯖꯇꯨ ꯑꯩꯈꯣꯏ ꯍꯦꯛ ꯑꯣꯏꯈꯤꯕꯒꯤꯅ ꯃꯦꯁꯦꯖ ꯀꯔꯝꯕꯅꯣ ꯕꯦꯟ ꯑꯣꯏꯈꯤꯕꯒꯤ ꯃꯦꯁꯦꯖꯇꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯐꯪꯕꯤꯒꯅꯤ ꯋꯥꯠꯁꯑꯦꯞꯀꯤ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯃꯌꯥꯝꯗ ꯑꯩ ꯄꯤꯖꯒꯦꯕ ꯑꯗꯨꯗꯒꯤ ꯃꯌꯥꯝꯅ ꯀꯣꯄꯤ ꯄꯦꯁ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯆꯪꯉꯒ ꯑꯗꯨꯝ ꯃꯦꯁꯦꯖꯇꯨ ꯊꯥꯕꯤꯌꯨ ꯀꯝꯄꯅꯤꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯌꯨ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗꯨ ꯍꯥꯡꯗꯣꯔꯛꯀꯅꯤ ꯃꯌꯥꯝ ꯍꯪꯉꯛꯇ꯭ꯔꯦ ꯃꯊꯪ ꯑꯗꯨꯒꯤ ꯁ꯭ꯇꯦꯞꯇꯨ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯤ ꯒꯨꯗ ꯕꯥꯏ